ꯋꯥꯈꯜꯁꯨ ꯐꯥꯎꯔꯦ ꯅꯪꯕꯨ ꯑꯩꯇꯒꯤ ꯑꯣꯏꯅ ꯅꯛꯂꯦ ꯅꯨꯡꯁꯤꯕꯤ ꯅꯥꯛꯇ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯖꯔꯦ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯖꯕ ꯄꯦꯟꯖꯩ ꯑꯩꯒꯤ ꯊꯃꯣꯏꯅ ꯂꯦꯞꯄ ꯂꯩꯔꯣꯏ ꯄꯨꯟꯁꯤꯗ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤꯕ ꯑꯩꯒꯤꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯅꯪꯁꯦ ꯑꯩꯒꯤꯗꯤ ꯊꯋꯥꯏꯅꯤ ꯊꯝꯂꯒꯦ ꯅꯪꯕꯨꯗꯤ ꯂꯦꯡꯗꯅ ꯅꯥꯛꯇ ꯅꯪ ꯑꯩꯒꯤ ꯑꯣꯏꯖꯔꯦ ꯅꯪꯇꯒꯤ ꯂꯩꯖꯒꯦ ꯅꯅꯥꯛꯇ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤꯔꯦ ꯅꯪꯕꯨꯗꯤ ꯄꯥꯝꯖꯔꯦ ꯑꯩꯇꯒꯤ ꯅꯨꯡꯁꯤꯔꯦ ꯄꯥꯝꯃꯨꯔꯦ ꯑꯩꯇꯒꯤ ꯑꯣꯏꯖꯔꯦ ꯅꯨꯡꯁꯤꯔꯦ ꯄꯥꯝꯃꯨꯔꯦ ꯑꯩꯇꯒꯤ ꯑꯣꯏꯖꯔꯦ ꯅꯨꯡꯁꯤꯒꯦ ꯄꯥꯝꯃꯨꯅ ꯅꯪꯇꯕꯨ ꯑꯩꯇꯒꯤ ꯅꯨꯡꯁꯤꯔꯣꯏ ꯅꯪꯕꯨ ꯄꯥꯝꯖꯔꯣꯏ ꯅꯪꯕꯨ ꯅꯪꯇꯒꯤ ꯑꯣꯏꯅꯤꯡꯂꯣꯏ ꯅꯪꯇꯒꯤ ꯑꯣꯏꯅ ꯂꯦꯡꯗꯅ ꯑꯩꯅ ꯄꯨꯟꯁꯤꯁꯦ ꯍꯤꯡꯅꯤꯡꯂꯣꯏ ꯈꯜꯂꯒ ꯑꯩꯅ ꯁꯨꯝ ꯅꯪꯁꯦ ꯑꯩꯅ ꯅꯣꯡꯃ ꯅꯣꯡꯃ ꯅꯨꯡꯁꯤꯕꯁꯦ ꯍꯦꯛꯂꯤꯗꯣꯔꯒ ꯑꯩꯅ ꯑꯩꯒꯤ ꯃꯤꯠꯇ ꯇꯞꯅ ꯇꯞꯅ ꯅꯨꯡꯁꯤꯕꯁꯦ ꯅꯪꯇꯕꯨ ꯅꯨꯡꯁꯤꯒꯦ ꯅꯪꯇꯒꯤ ꯂꯦꯞꯂꯒꯦ ꯑꯩꯇꯒꯤ ꯂꯩꯕꯤꯔꯣ ꯅꯨꯡꯁꯤꯅ ꯊꯝꯂꯒꯦ ꯌꯥꯔꯦ ꯌꯥꯔꯦ ꯑꯣꯏꯔꯣ ꯑꯩꯁꯦ ꯅꯪꯒꯤ ꯂꯧꯔꯣ ꯌꯥꯔꯦ ꯑꯩꯒꯤ ꯊꯃꯣꯏ ꯅꯪꯇꯒꯤ ꯑꯣꯏꯅ ꯂꯩꯔꯦ ꯂꯩꯔꯦ ꯑꯣꯏꯔꯦ ꯑꯩꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯤ ꯀꯧꯒꯦꯀꯣ ꯅꯪꯁꯦ ꯅꯨꯡꯁꯤꯕꯤ ꯇꯟꯅꯤꯛꯂꯒꯦ ꯊꯃꯣꯏꯅ ꯅꯨꯡꯁꯤ ꯅꯪꯕꯨ ꯉꯥꯏꯖꯕꯅꯤ ꯌꯥꯐꯤ ꯂꯩꯁꯤꯟꯕꯤꯔꯣ ꯅꯨꯡꯁꯤꯕꯤꯔꯣ ꯇꯝꯖꯒꯦ ꯃꯥꯡꯖꯅ ꯀꯥꯅꯨꯡꯗꯨꯗ ꯑꯩꯕꯨ ꯄꯦꯟꯅ ꯅꯣꯛꯍꯜꯂꯣ ꯄꯥꯝꯃꯨꯅ ꯇꯨꯗ ꯂꯩꯖꯒꯦ ꯍꯣ ꯅꯪꯇꯒꯤ ꯑꯣꯏꯅ ꯂꯩꯔꯒꯦ ꯑꯩꯁꯦ ꯅꯨꯡꯁꯤꯔꯨꯔꯦ ꯅꯪ ꯊꯃꯣꯏꯅꯨꯡꯗ ꯊꯝꯂꯒꯦ ꯑꯩꯅ ꯅꯪꯇꯕꯨ ꯑꯩꯇꯒꯤ ꯅꯨꯡꯁꯤꯒꯦ ꯅꯪꯕꯨ ꯌꯦꯡꯖꯒꯦ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯑꯩꯅ ꯌꯥꯔꯦ ꯌꯥꯔꯦ ꯑꯣꯏꯔꯣ ꯑꯩꯁꯦ ꯅꯪꯒꯤ ꯂꯧꯔꯣ ꯌꯥꯔꯦ ꯑꯩꯒꯤ ꯊꯃꯣꯏ ꯅꯪꯇꯒꯤ ꯑꯣꯏꯅ ꯂꯩꯔꯦ ꯂꯩꯔꯦ ꯑꯣꯏꯔꯦ ꯑꯩꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯤ ꯀꯧꯒꯦꯀꯣ ꯅꯪꯁꯦ ꯅꯨꯡꯁꯤꯕꯤ ꯅꯨꯡꯁꯤꯔꯦ ꯅꯪꯕꯨꯗꯤ ꯄꯥꯝꯖꯔꯦ ꯑꯩꯇꯒꯤ ꯅꯨꯡꯁꯤꯔꯦ ꯄꯥꯝꯃꯨꯔꯦ ꯑꯩꯇꯒꯤ ꯑꯣꯏꯖꯔꯦ ꯍꯣ ꯅꯨꯡꯁꯤꯔꯦ ꯄꯥꯝꯃꯨꯔꯦ ꯑꯩꯇꯒꯤ ꯑꯣꯏꯖꯔꯦ ꯅꯨꯡꯁꯤꯒꯦ ꯄꯥꯝꯃꯨꯅ ꯅꯪꯇꯕꯨ